Churachandpur amadi Bishnupur district aniki lonana laiba naransena gi maning thangba chingolda haukiba August ki tang 18 dagi hauduna kuki lalhouba singa maitei khul ngakpa singa nongmai kamna rakhiba ado Ngasisu makha tana kamnaba leptri ngasi ayu anganbadagi hauna kuki lalhouba amadi maitei khul ngakpa nakal ani gi marakta nongmai kamnabada maitei khul ngakpa ama sokle thaudok thofamdagi fangba paw amana hai ngasi ayu pung taruklom chaba matamdagi hauduna kuki singna fubala amasung khoirenta ki maning thangba chinglomdagi maitei khul sing tamna nongmai kapsin bahorake Maduda khul ngakpa sing amasung state force ki apunba kangbu amana handuna kapkhibaga loinana nakalani gi marakta nongmai kapna bahorake thaudok aduda ayu pung traga matharom tarakpa matamda khul ngakpa miyoi ama kuki lalhouba singna kapla ko maruna panbadagi asoka panangke soklaba miyoi ado thangjam raju chahi 39 apokpa lekhidraba thangjam jugidro kawe fuwala maning ward number 2 dagini mahaki faiganda nongmai maruna panbani haide soklaba raju ras meri city da pukhatuna laikanari adubo khudong thiringai di oidre haide haujiksu mafam aduda makhata na kuki lalhouba amate maitei khul ngakpa volunteer nakal ani gi marakta nongmai kamna bal lepa letri haina makhatare